Kurumjari SKTV की Manipuri Primetime News pu yengbiri bapum namak po kontrak pam SANATOMBI na taram nokjari hanbada maruiba pau. Cervical cancer dagi ngaktok na nabajay taramari suraba nupi macha singda kaptok kadaba HPV vaccination drive hongdok pagi thoramda Chief Minister Yumnam Khemchan sarukyakri. Rules of law leitraba matamda democracy ki wahantok leiroi haina Supreme Court of India Justice and Court na phongdokre. Haukiba thaudok sing kaukthokpa amadi ngakpiduna anoba leingak asigi makhada chaukat thaurangda mangjil thana na bhona minasi haina kaisamthong asigi MLA sapam nisika na phongdokre. Amasong Delhi da pangthokiba AI Summit ta furit lauktokuna khongjang changsin kiba miyoi sing police na fakibagit mayokta ngasi Manipur Pradesh Youth Congress Committee na khongjang changsin kre. Haujik pau sandok na pijari. State asigi tongan ba district singda maternal service kamari leina season nagadaba ambulance kontra gomdoi ngasi Chief Minister Yumnam Khemchan lamthakre Prime Minister Narendra Modi ngasi leipak sin bethungna human papilloma virus HPV vaccination campaign hongdokpagi thoram ama Jenims ki auditorium da video conferencing ki kuthangda saruk yaba lakiba Chief Minister Yumnam Khemchan na ambulance sing adu Jenims tagi lamthakibani Laipak asida leiriba nupi macha singbu cervical cancer dagi ngakthokna ba amasung masa mau fana thamna bagi pandam da pangthokpa campaign hongdokpagi thoram adu loiraba matung Chief Minister Khemchan na Jenims Hospital manung sing tayol amagi manung da semjingani haina paumi singda phongdoklamki Amaromda nationwide human papilloma virus HPV vaccination campaign hongdokpagi thorongi mang oinana NEC gi makhada state asigi tongan ba district singda maternal service ki damak mathau tawnabagi ambulance kontra gomdoi Chief Minister Yumnam Khemchan lamthaki thorom aduga mari lenana state immunization officer Dr. KSH Memichan hai campaign asi thabum ahum chupna chathagani Human papilloma virus HPV vaccination asi chahi taramari mapung faraba chahi taramanga sudriba nupi macha singda chathagani hairiba thabum ahum asida chahi taramari mapung faraba chahi taramanga sudriba nupi macha lising kunga mapanda vaccination tawbagi thabak asi mapung fana pangthokna pandam thamli masigidamag district hospital sub district hospital regional medical college CHC PHC amadi Arvan PHC nachingba mafam chamaga nifumathoi da vaccination gi thabak asi pangthokani vaccination gi thabak asi medical officer leiba mafam singdagi hana hogani haina mahakna phongdoki thoromadu da chai taramari mapung faraba chai taramanga sudriba nupi macha singda HPV vaccination tawbugi thoramsu pangthoki movie duni aizo jenim se kuire laktaba se program ma yaw lakpada se sang pada asidat ufun thangi ma me amtu sagi hospital gi environment ma leitabado aina PWD kawra emergency lauto kutakta suba roiba Rule of law leitraba matamda democracy ki wahanthok leiroi haina Supreme Court of India Justice and Court na phongdokre wafam masing asi High Court of Manipur gi taragahumdoi suba mapok komon ga mari lenana criminal law gi matang da pangthokpa nongmagi oiba lecture series program amada mahakna phongdokibani High Court of Manipur amadi Manipur Judicial Academy anina silaga High Court of Manipur gi auditorium da pangthokpa thoram aduda Supreme Court of India gi Justice Sanjay Karol amasung Justice and Kotishore High Court of Manipur ki Chief Justice M Sundar Court asima ki Justice A Guneshwar Sharma Justice A Bimol Manipur Judicial Academy ki Director Justice Golmai Gaipung Siluna chingba miyoi kayana sarukyaki thoram aduda sarukyaki ba Supreme Court ki Justice and Kotishore na hai malem gi oina honglakliba law gi ohongba asida Manipur su yawba ngamnana bagidamak hotnaba mathau tai karigumba masida hotna hogdaba thoklabadi maning hanba lamdam ama oiraga lehogani digital gi matam asida cyber threat asisu miyoiba khunai da khwaidi ki chaitheng piba hiram ama oiri masina maram oiraga Data Protection Act
English 2023 amadi Data Production Rules 2025 na piriba kanglon sing nainaba mathau tai irang leiba mafamda kaidongaida chawkhat thorang mapung fana paikhat pangamde haiba wafam Justice Sktv'S na phongdokladuna khunai asi ing tappa leiba ngamnanaba lawyer singna achoba thodang lawminasi leipak asigi constitution na piriba logi kanglon sing hena mapangal kalhanaba honaminasi rule of law leitraba matamda democracy gi wahanthok leiroi haina mahakna makatana phongdoki. Because the law is nothing but the reflection of the experience of life. Law is not just mere academic syllabus or some knowledge which is taught in the classrooms. It is much more than that, because the application of law principles which you have been taught in the colleges, which you have learned in our practice, the actual problems of life. Law is a dynamic, constantly evolving dynamics, for which we must be, first of course, fully grounded on the principles, the basic fundamentals of law. Once we have the fundamentals of law clear in our mind, how do we apply in the constantly changing scenario of our community, our society, life is the real how we apply. That's the real skill which is going to be taught by these experienced persons in the field of law. Oina chauthuk chaningaini film asida Manipur khunaina thengnariba awa ana amadi oiriba fibam kaya mayek sengna utli madugidamak film asigi director Lakshmi Priya Devi amadi cast and crew kudingmak thagat phongdoki film asina lamdamasa khunda minariba pumnamak nungsi chanana amadi apunbagi saktam ngakna hingminasi haina piriba paujel asi ekoi khudingmakna ngakna hingminasi haiki MLA nisika na makata na haikibada Tim nisika na miyang gitabak thoram mapong fana ngasi fawba pangtukna lakli haukiba chahi ani hena lamdam mas thokliba irang amadi PR lengak leibana miyang gi chawkhat thorangi tabak tintharubasu Chief Minister Yumnam Khemchana luchingba anoblenga asigi makada ahing nungthil khaktana miyam gi thabak paikhatli thokriba irang adugi manungda lengak adugi Chief Minister luchingduna Cabinet Minister singna warip lauraga MLA singna matung inaba khaktani maramaduna oikiba fibam adu miyamna khantharaga MLA singda maral sidanaba mahakna appeal tawki loinana haukiba thaudok sing kaukthokpa amadi ngakpiduna anoblenga asigi makada chawkhat thorangda mangjil thananaba honaminasi haiki Movies in inspiration among कोयला उसे कोयला तो भी only for filmmakers but अपनी समाज की कोयला मणिपुर से मुंशी चाराबा इंग्लिश है humanity हिंदी है इंसानियत अनुगा मेटर है मेनुशिया अपना अनुगा कोई बिलीव करते हैं there is unity in diversity अनुगी वाटना मणिपुर से काय दबा अमंता कोयला मुंशी चाराना कोई लोग इतना वसंगा सुना है अनुगा कोई we move forward for peace and harmony. Delhi da pangthokiba AI Summit ta furit loktokduna protest tawkiba thaumi sing police na fajin kibagi mayokta ngasi Manipur Pradesh Youth Congress Committee ki thaumi sing na khongjang changsin kre BJP Manipur Pradesh ki Mahila Morcha amasung BJYM na changsin kiba khongjang sing gi mayokta su kholaw ke lauki Delhi da pangthokiba AI Summit ta furit loktokduna protest tawkiba thaumi sing police na fajin kiba adubu yaning na phongdoktuna ngasi masing yamlaba MPYCC gi thaumi sing na Imphal gi Congress Bhavan degi thoraktuna Prime Minister Narendra Modi gi mitam bai thanana bhonaki maduda security force ka chawna mukna bathoki khongjang aduga mari lenena MPYCC gi President Wahengbam Anand hai AI Summit aduda China na saba robot ama putoktuna India gi naha kayabu malem gi miya mamangda ikaiba nangan kiba adugi mayokta Indian Youth Congress ki thaumi singna protest thaki protest adugi mayokta BJP Manipur Pradesh ki Mahila Morcha amadi BJYM gi thaumi singna lambi da thoktuna law khongki BJP Manipur Pradesh ki Mahila Morcha amadi BJYM gi thawung adu chahi ani hena lamdam masida asi ana thokiba amadi awana taraba miyam degi hena lumna laurabra haibasi hangningai oi ngasi Congress Party gi naha singna security force ka mukna duna changsin ba khongjang asi Manipur amadi India gi naha singi punsi kannana ba chathabani haina mahakna makhatana phongdoki Youth Congress ng asi bawdo lauri base Youth Congress ki subida gi natte koi ngasi lauri basidi thabuk phangdraba naha singi amadi lairaba longmi sinmi ima ibel singi dabakta laugduna lakpane koi pholau handakta panglokiba AI Summit New Delhi da panglokiba adugum laba summit aduda Bharat
इंडिया दी पुमलोई लोइना मदी करीमता खाकन योथोखरे आर्टिफिशियल इंटेलिजेंस की सेक्टर दा करीमता ngमजदबा करीमता हाइजदबा करीमता लैजदबगुम योटेक थांगटेक उतु पातु खरा पुदोकांदे एआई समिट आइना भारत की यामग्रबा मदी तोंगान तोंगान बा वर्ल्ड की कंट्री क्या में इनवाइट तौरीबसे मसी इंडिया से योथोइबनी इंडिया से नरेंद्र मोदी ना अमदी बीजेपी लैगादा बीजेपी की शासन में आगा लैरिबा इंडिया से तात की एडवर्टाइज की शासोनी असिगुम्बा एडवर्टाइज की शासन असिदा भारत की इज्जत मांगबा तारे अमदी आइना कोइदा पीबा खुदोंग चाबसिंग असिना कोइगी ट्रेडिशनल ओइबा एम्प्लॉयमेंट क्या में मांगबा तारे अजुना यूथ कांग्रेस ना यामना डेमोक्रेटिक ओइबा मोंगदा संगसिनबा खोंगसत अदुबु यामना तमथेबा मोंगदा अतोपा लैबा म्यांमार दा बांग्लादेश ता तोबा प्रोटेस्ट तंगना नोकना बिबा बीजेपी ना अदुगुमलबा नरेंद्र मोदी ना शार्टलेस प्रोटेस्ट गाइदा अखोइदा फ्री थोंगदबी वांगांग दिबसे मसी बीजेपी की ओइना मदी भारत मियाम की ओइना अदुगी मतिक लाइबक थिबै काई निंगाइनी खेमचाना सेम की बा था अमा फारकदबा नुमित हुमनी मरीनी दंगाइरबसु युमनाम खेमचाना लुचिंगबा स्टेट असिगी लेंगा की कैबिनेट चौकथोकपगी सक्तम हौजिक फाउबा उबा फंगद्री पाव असिगी मतुंग इना हौकिबा चही इंग्लिसिंगनी कुनगा मंगागी फेब्रुआरी थागी तांग मापंदा नोंथोंगबम बेरेना चीफ मिनिस्टर फम थादोखिबगा लोनेना था अदुमकी तांग तरागा हुमदोइदगी स्टेट असिदा चही अमगी मयादा प्रेसिडेंट रूल थमलुरबा मतुंग चही असिगी फेब्रुआरी थादा युमनाम खेमचानबु बीजेपी मणिपुर प्रदेश की लेजिस्लेचर पार्टी की लुचिंगबा खनबगा लोनेना था असिमकी तांग मरीदा चीफ मिनिस्टर ओइना वासक लौकी महाकलोनेना डिप्यूटी चीफ मिनिस्टर ओइना एनपीएफ की एमएलए लोसी डिको अमसुंग बीजेपी की एमएलए नेमचा किपगेंसु वासक लौकी मसिगी मथक्ता युमनाम खेमचान की कैबिनेट बीजेपी की एमएलए गोविंदास कोंथौजम अमसुंग एनपीपी की एमएलए खुराइजम लोकेंसु मिनिस्टर ओइना निमित अदुदा वासक लौकी वासक लौबा लोइरब मतुंग नुमित अदुगी नुमिदांगदा अहानबा कैबिनेट मिफम पांगथोकपगा लोनेना मथंगी नुमित फेब्रुआरी की तांग मंगादा तरागनिथोय सुबा मणिपुर लेजिस्लेटिव असेंबली की 3 सुबा नोंगमा खक्तंगी ओइबा मिफम पांगथोकी लोनेना चीफ मिनिस्टर युमनाम खेमचान की लेंगाक थौदा पाइदुना मियाम की थबक तौबा हौरकी अदुबु वासक लौखिबदगी था अमा फारकदबा नुमित हुमनी मरीनी दंगाइरबसु ngasi फाउबा वाटलिबा कैबिनेट मिनिस्टर सिंह हापतना लेरी असेंबली सीट हुमफू लेबा मणिपुर की ओइना चीफ मिनिस्टर थारगा लेबा यारिबा मिनिस्टर मसिंग असि तरागनी थोइरी चीफ मिनिस्टर अमा डिप्यूटी चीफ मिनिस्टर अनि अमसुंग मिनिस्टर अनि असि याउदना वाटलिबा मिनिस्टर मसिंग असि 3 खक्तनी हौकिबा नुमित करनी असिदा युमनाम खेमचान की कैबिनेट चौकथोकपा असि था असिगी हौकिबा तांग कुनगा हुमदोय फाउबदा तौरबा याय हाइना पानरमकी अदुबु तांग कुनगा हुमदोय हेंदोकलबसु कना कनाबु मिनिस्टर ओइगदगी हाइबा चपचाना खंगबा ngमदबा फिबमदा लेरी बीजेपी का चटमिनरिबा अतै पार्टी सिंगी एमएलए सिंग मिनिस्टर फंगद्रा फंगलोइद्रा हाइबसिसु पॉलिटिकल सर्कल असिदा वहंग अमदी ओइरी एमएलए मसिंग यामना लेरिबा बीजेपी ना लेमहौरिबा मिनिस्टर 3 असिगी मनुंगदा कया यामना फंगलबा लेंगाक्ता यौमिनरिबा अतोपा पार्टी सिंगदना मिनिस्टर कया पीगदगे हाइबा चपचाना खंगदना अदुमक लेरी चीफ मिनिस्टर युमनाम खेमचान महक मसाना कना कनाबो मिनिस्टर 3 असिदा यौहनगदगे हाइबसु मियामना खंगनिंगबा अमा ओइरी अमरोमदा कुमजा 2023 मिखल पांगथोकलबदी हौजिक लेरिबा लेंगाक असिना थबक तौगदबा मतम मसी था तरा फादबा मतमनी मणिपुर की ओइरिबा लॉ एंड ऑर्डर सिक्योरिटी याउना हिरम कयादंगसी मणिपुर की गवर्नर अजय कुमार भालाना यूनियन होम मिनिस्टर अमित शाह गा उनदुना खनक्रे पावसी की मतुंग इना न्यू दिल्ली दा लुचिंगबा अनिना उनकिबा अदुदा हिंसाना सोखलबा अवांग नोंगपोक लमदमगी तोंगान तोंगानबा इशू सिंगसु पुखतुना खनकी हाइरी ngasiगी उनबा असिना स्टेट असिना युमनाम खेमचाना चीफ मिनिस्टर ओइदुना अनौबा लेंगाक सेमख्रबा मतुंगदा ओइबना यामना मरु ओइबा अमा ओइरी गवर्नर की माइकेदगी मणिपुर दा ओइरिबा सिक्योरिटी की फिबम अमसुंग शांति हंजिलकना बखोटनरिबा थबक थौरम सिंह होम मिनिस्टर दा पाउदम की सिक्योरिटी फोर्स ना मफम कयादा थीब हुंबगी थबक चथदुना लोने यादब मोंगदा पाइरंबा खुत्सु कुलाई सिंह फागत पगलोनेना बॉर्डर मैनेजमेंट अमसुंग ड्रग ट्रैफिकिंग थिंगनबा याउना मुक्नरिबा फुरुप सिंह की मरकता थाजेनबा पुरकनबा खोटनरि हाइना पाउदम की हाइरी
Kumja Lisingani Kunga Tareta Pangto Kadoriba Manipur State Assembly Mikhalda BJP na Saruk Ahumgi Manungda Saruk Ani Mai Paktuna Absolute Majority Soidana Fangani Haina BJP Manipurgi in charge Dr. Ajit Job Chadena Fongdorakli Ngasi BJP Manipur Pradesh Thambal Sangle da Pangto Kiba Party gi Mifam Loirabamatung Pangmi Singna Hangba Wahangi Paukum Piraduna Ajit na Hai Lamdam Ama Chaukat Pana Draga Chaukat Tabahaibasi Lengak Loi Singi Thaugdangni Party ki Luchingba Singna Party ki Luchingba Singna Sinarakpa Thaugdang Adu Mapung Fara Pangtok Pahaiba Asina Mahaki Mathauni Lengaklon Amasung Organization ki Thabok Sing Asi Tongali Haujik Chathariba Party ki training Asi boot level Nupi Amadi Naha Sing Party Worker Pumna Makta Chathaduna BJP ki Wakalon Sing Asi Mapung Fana Khangananaba Pandam Thamli Chathariba training Asi Nasu Lakadoriba Manipur State Assembly Mikhal Saruk Ahungi Manungda Saruk Ani Mai Paktuna Absolute Majority Fangani Haina Mahakna Fongdoki Ngasi ki Mifamatuda Chief Minister Yumnam Kemchan Minister Govindas Kontaujam MLA Tongbram Rovindro MLA K Rovindro MLA Laurambam Rameshwar MLA Dr. Usam Devan BJP Manipur Pradesh Manipur ki President A Sardana Chingba Party ki Luchingba Kayana Sarukya ki राज्य का प्रभारी हूँ। शासन का विषय का हमारा दायित्व नहीं है। हम भारतीय जनता पार्टी का संगठन बढ़ाने के लिए यहाँ काम करते हैं। शासन का काम करना शासन करेगा। हमारा काम है भारतीय जनता पार्टी मणिपुर का संगठन बढ़ाने में इन लोगों का मदद करना। तो हमारा राजनीति के साथ में कोई संबंध नहीं है। तो आपको ये बताया है कि हमारा डिवीजन होता है। हम संगठन से आते हैं तो हमको जितना बताया गया है उतना ही हम काम करते हैं, क्योंकि हमको ये बताया जाता है कि आप सिर्फ संगठन में काम करना, तो मुझे जो काम दिया जाता है वही मैं काम करता हूँ। मैं दूसरे डिपार्टमेंट में ध्यान नहीं देता हूँ। हमको 2/3 बहुमत आने वाले सरकार में मिलेगा। उसका कारण है ये जो प्रशिक्षण वर्ग जो हो रहा है ये बूथ लेवल तक प्रशिक्षण होगा। सारे महिला युवा हमारे सारे कार्यकर्ता पूरा किसान मोर्चा से लेके ओबीसी मोर्चा तक सारे लोग अपने बूथ पर जाके बीजेपी का आइडियोलॉजी गांव-गांव घर-घर तक जाकर इसका प्रचार प्रसार करेंगे और इस प्रशिक्षण के माध्यम से हमारे सारे कार्यकर्ता प्रशिक्षित होंगे। उसके माध्यम से ही आने वाले समय में 2027 में मणिपुर में भाजपा का पूर्ण बहुमत होगा। One of their MLAs have been unfortunately died, so they are expressing their anguish. Democratic country, no, the greatest democratic country. So anybody can demand anything, but if it is found reasonable by the government of India, by the state government, then they may take it. Expansion will be done, but for that it may take some few more days. But because assembly will be there, budget session will be there, and after that, I think shortly, maybe 10-15 days expansion, all that may be there. Chahi ahum lom Manipur da khunda minariba Kanglup ani wakhal tanadabadagi Charang Nabathok Loraba Matungda Handakta Yumnam Kemchana Chief Minister Oiduna Anoba Lengak Lak Labamatung State Asida Anoba Santi gi Mayol Chonglak Le Maramaduna Haurakliba Naha Singbu Aran Balambida Chatkidanaba Jackson Batangai Fade Haina Thanga ACG MLA Tongbram Rovindrona Fongdokre Kanglai Park Ima Kunai Apun Balob Kekal Amasung User Connection and Support Committee of Kanglai Park UCSCK na Puna Sinduna Bisnupur Ward number 11 da Leiba Reunion Foundation ki office da Tha Amagi Free Detoxification and Rehabilitation Program ngasi hogdokre thoram aduda sarukya kiba MLA Tongbram Rovindron Hai anobalengak na kanna hotnaduna Kanglup Masel Thajanada Balairamba adu Kharak Khajik Kokhan Bangamlakle Marak asida haurakliba Naha Singna Mayai Kaba Chinjaki Ipakta Aran Balambida Chatkidra Haibagi Chingnaba Laitabasu Nate Aikoina Mayai Kaba Drug Sizinaba Yauna Punsibu Manghan Bayaba Tabak Singdagi Lapna Laisi Kunaya Sibu Achumba Maikaida Pubada Ekoi Kudingmaki Chaurba Togdang Lady Beni Amaromda Lamdam Asida Leminariba Furup Singh Nungsi Chanana Leminaduna Santi Amadi Chokot Papurak Nanaba Punahona Minasi Haiki Yamba Kemchana Chief Minister Hek Mani Orakadegi Akoi Imarata Tajanaba Horakle Nungsinaba Santi Gi Koi Mayol Chongle Haibasi Ma Matan Tado Podiara Akoi Mia Punamaki support Machang Sigi Tanja Marak Saista Nisada Mayai Gaba Nisada drug abuse Havatare drug Lanasin Chidinova Atopatonga Lambe Lambe Loba
isa ina mayam ama male masi ing chitna laiba mi kudimak nungsi sanana lakoi lemi yade habgi pandandani ngasi 1 month ki kogi sing program sing taibasi Sing sinasu nakoi so koi ki wakan si handhaw yadel phamaya isada le sida koina detoxification si thamanga tawgera taru tawgera nakoi na sana bu phirep si letraba ai to gena lepta so oiroi lep khrdi kai su leiba nade afaba mi myam oibi ai kai dawdare yam isada son thaba yam na han thaba isana khaloi damni ai thunna pharage adu ai mainstream da lakke ai gi yum ima iba nungai hange ai gi nupi thiraga ai gi itu isa si ai phajan nungai hange ai samas ai kana bu mioi ama oige mayam da kana bu piba ngamba akoi gi mioi ama ai soidana oige se isa isa na ahan bada kireb loba masangi si ai akoi gi mayam ni sininaw mayam na logane na thajai None district ki Karwang Muang Dungtek Khul na railway project ki damak pi ki ba lamdagi henjin na loksilakpagi matang da ngasi maike adonggi miyam na ngasi dagi wakat khongjang changsin ba hogre chayet na ba sigi matang da waroshin ama purakti fawba akak na ba matam kharada railway ki thabak thoram sing thingjillagani haina warep lokre Puning Muang da leiba None railway station da chathaki ba wakat khongjang adu NF railway na Hena Loksin Kiba Lamgi compensation P Naba demand Tauraduna Changsin Kibani, Kongjang Aduda, no settlement, no work, respect our traditional land rights Amadi, don't suppress us in the name of development Hainathaba banner Amadi placard Kayasu Sizinaki, Kongjang Aduda Railway Affected Landowners Association Ki Chairman Forsan Kumba Nahai, Railway station asigi platform area oiriba channels number 87387 degi 88500 fawbugi lamasi Karwang Muang Nungtek Khulgi miyamna piba laikre pikriba lamgi saruk asidagi henjinna railway na ahenba lam khopchilakpani hiramasigi matangda None district ki DC da memorandum kayara khana piba laikre loinana railway ki official singdasu khunja sing yauna punna resurvey tawminasi haina khanganba laikrabasu ngasi fawba tawbidana leiri Oirakliba fiba masida kunja sengi atopa pambai leirak maram na ngasidagi wakat khongjang ngasi changsinba hobani chayet nariba sigi matangda waroshin ama puraktriba fawba channels number 87387 dagi 88500 fawbagi marakta railway gi construction ga mari leinaba thabak thoram amata paikhatpa yaroi haina mahakna fongdoki teki khun asida railway na channels number 87837 digi hauraga 88500 fawbagi manung sida platform area ni aikoina moida pithokiba acquire tawkiba lam adudigi hena beyond acquisition area da moina encroach tawrakpa adugi matang dagi akoi sit in protest se phamjabani repeatedly aikoina deputy commissioner da memorandum yam pikre we have applied to the railway department also for conducting joint survey adu mokoina sukta tabi de thoksabi de aduna upai leitabagi akhoi ngasi peaceful sit in protest se phamdabi ade haina akhoi ngasi digi haure ngasi digi hauna masigi problem se solve tawdri phawbada construction work within this area hojik pankiba channels number asigi manungda no railway construction se akhoi na allow tawde tawraroi haibese media gi thongda akhoi na lauthok sabani Lengak asina Indo-US trade deal chathanaba thaurang tawriba asi handokpaga loinana state asigi longmi singna thengnariba khudong chadaba sing kokhanbiu haina Manipur longmi lopki maikei digi fongtorakli samyukta kisan morcha gi mityeng makhada leipak asigi longmi singna taliba demand sing yawba memorandum amangarang chief minister Yumnam Khemchanda CLP leader na pisin kiba aduga mari lenana ngasi irawat babon pangthokpa paugi mifam amada Manipur longmi lopki president and Singhajitna Hai Leipak Asigi Longmi Singna Taliba demand Asigi Matakta Manipur gi oina lamdam masida leiriba Longmi Singna makoi na thengnariba kudong chadaba sing asigi matangda mamangdagi hauna lengakta demand kaya tanduna lakpani lau singu gi thabak ningthina pangthokpa yananaba Manipur da tongan ba dam amadi canal na chingba kaya saduna sangaba yaukrabasu dam sing aduna Longmi Singda chap chana kanaba pidana leiri haujik nong chudabana maram oiraga Ravi crop thariba Longmi Sing awaba kaya mayok naduna leiribani maragasta irang asina maram oiraga low panba ngamkhidaba lawfam singi compensation lengakna hojik fawba pidana leiri masi yamna laibak tibani Longmi Singna thengnariba khudong chadaba sing asi lengakna athubada kokhanbiu haiki Aras Thagana US ka deal lama dang tumna deal sida koi Longmi si puthok mayam sida lorba tai mayam se United States se andaraga lo waduna Bharat ki Longmi si puthok si je bom silap tawi pian de lenga
अदु वे फियन में तो मधु मपनबा अदे मन कोई एमजी नरेगा से मोय इसी भारत जी राम जी हाइदन तवगा तवकुसिदा कोई मणिपुर मोय स्टेट सिदा हाना सियार से चा तरा हरन दुगलम दो स्टेट सिंगिदा चादा कोई निफु पुथुकुई भात लापा अदना अदि स्टेट ना कोई चादा निफु अदुगा सेंटर चादा निफु अदना सिदा कोई हाना चादा तरा पुथुकुदो वाई मेसिदा कोई चादा निफु पुथुकुसे मसिजु माय तवगेदा कोई रूरल एरिया दा चखोन नबैदा मुक्ता ग्राम सभासिना बारे तारगा पिनरगा हमजि खलगा लखोपा अदना कोई खंदोपा दुगा मदुई प्रोग्राम सेमबदिना हौजिति भारत सरकार के मोय चादुम पुसे मसि प्रोग्राम दीदी सेमपा अदुना कोई ग्राम सभागी मै राइट मतलब अदुम याव अदुना ती कोई याइंदा मणिपुर लेंगा के डिपार्टमेंट ऑफ एजुकेशन एस सिंधुना पैलेस कंपाउंड लेबा सिटी कन्वेंशन सेंटर दा नुमिनिनी चुपना पांगथोखिबा स्टेट लेवल नेशनल साइंस डे इंग्लिश अंगनी कुनगतरु कसिलोशन क्रे वुमेन्स इन साइंस catalyzing Bixit Bharat haiba wakhalonda pangthokiba thorom adugi manung channa class 9 digi class 12 fawbagi manungda leiba mahairoi singi quiz competition da ahanba anishuba amadi ahumsuba takraba KM Blooming Higher Secondary School Thobal Kakching Higher Secondary School amadi Sainik School Imphal da case prize memento amadi certificate piduna pukning thawatki Science Day on 28 February. It's held since yesterday, and the main theme is for sensitizing the students, the use of the science and the requirement of the science. And in fact, we are very much lagging behind in the science. So these 2 days program, we have some resource person yesterday and today. We have some exhibition as well that we have seen here. Thobal Athokpamda Leiba Science Club Manipur na sillaga National Science Day 2026 ki thoram gamari lenana sport painting competition cum science talk ki thoram amang asi Thobal Athokpam Kaithel da leiba Leimapokpam Muhindro High School da pangthokre thoram aduda khangabong AC gi MLA Surja Kumar Okram Science Club Manipur ki President Yumnam Subon na chingba miyoi kaya na saruk yaki thoram aduda science talk session da Senior Scientist Dr. Okram Gunador Mahaugi Saitheng AI and Science Haiba Hiramda Retired Joint Director Ngangbam Amumachana Amadi Human Sense and Measuring Nature Haiba Hiramda and Surchana Resource Person Sing Oina Wangangki Thoram Aduda MLA Surja Kumar Okram Nahai Ngasigi Chaukatlaba Matam Asida Naha Singna Tauba Ngamba Kaya Laikre Maru Oina Manipur Singda Artistic Ki Oiba Gun Kaya Ama Yauraga Lakli Youth Singi talent singbu yokhat pada mateng oigedaba thorom kaya pangthokliba asi afaba khongthang ni haina mahakna phongdoki Paugi marakthana atenba break ama SKTV na local operator singidamak nungairaba pau puduna luxury high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsu yawiu akupa marol gi damak mobile number 7005 259-437 natraga 8974-209-157 da call tawbiratuna khangbiba yagani Break ki matung da miyambo mukana taram nokchari makhataba pau Council of Higher Secondary Education COSEM na lawduna tha sige hokiba tang taraga terete gi pangthokliba Higher Secondary Examination English ngani kun ga taruk tanga si mahiroi ama exam hall manungda smartphone paiduna exam tharambagi damak tanthokre COSEM gi Secretary KH Asik Kumar nanga si thadораkiba order amagi matung inanga si Political Science sokpa numita Fongyar Higher Secondary School Exam Center gi Officer in Charge ta pirakpa report ki matung ina center asida taba Roll number 7870 gi mahiroi asi exam manungda smartphone pairaga exam tharambadagi fagatki masigaloina na council gi conduct rules 2026 ki close 11k gi matung ina mahaki candidature kakthatle amasung english ngani kun gi taret kun gani pan chei ani exam asi thaba yadabagi athingba thamle hairi
All Lambuland Dalaiba Tribal Girls Hostel Mathau Toba Hohanaba Tribal Youth Council Manipur TYCM Nalenga ki mafam da taksilaga lakiba adu mathang tha Mars ki tang tara fawbugi manung da thabak honanaba aroibu ina matam thakre iramasigi matang da TYCM gi Media and Information Department na thadorok chirol amana hai Tribal Girls Hostel asi ngasi fawbugi manung da mathau tongnaba chahi asigi January thagi tang kun gini panda lengakta ultimatum ama pisin ki iramasigi matang da ngasi TYCM gi Central Educative Council ki mifam ama council asigi headquarter pangthuki maduda Chief Minister gi Secretary na WhatsApp ki khutang da TYCM da tharakiba warol sing kupna naina ki wafam sing adu naina ba matung Tribal Girls Hostel asi mathang tha March ki tang tara fawbugi manung da mathau tawhan ba haina su mifam aduna amata oina yana ki haina cherol asina makhatari World Rare Disease Day 2026 ki thoram ngasi RIMS Imphal gi OPD Complex ta Institute asigi Director Professor G Sunil Kumar Sharma yauna pangthokre thoram aduda RIMS ki Department of Radio Diagnosis amasung Medical Superintendent in Charge Professor S Subhas Chandra Singh Manipur Lenga ki State Health Service ki Rare Diseases ki Nodal Officer Dr N Sugita amadi RIMS ki Rare Disease Committee Nodal Officer su oiriba Department of Pediatric ki Head Professor CH Syam Sundar na President Member Singh Oiki Rare Disease ki matang da awareness pibu oina pangtho ki bathoram aduda RIMS ki Director Professor G Sunil Kumar Sharma na hai RIMS ki mamang chahi gi January gi taragahumdoi subat center January da tarahumdoi subat Center of Excellence oina sakanglaba matung asi pangthok liba World Rare Disease Day ki thoram asina ahan bani malemda leiriba miyoi million chahum romdi rare disease ki chaiteng phangli National Policy for Rare Diseases 2021 gi makhada RIMS na kumang choksin ba diagnostic service multidisciplinary clinical care genetic counseling Research and Training Initiative amadi mathau taba patient singda lupa lakh yankai fawbugi sel gi tengbang piba leikre leipak asida leiriba atai Center of Excellence singa khutsamnaduna hena faba service sing pinana bhonari haina mahakna fongdoki Amaromda RIMS ki Dental College nangasi BDS ahanba amasung anishuba chahida tamliba mahiroi singgi anti-ragging workshop ama mai pakna pangthokre Dental College asigi examination hall da pangthoki bathorom adu college ase makna Dental Council of India gi chana kanglon gi makada senbani Rare diseases are often chronic, progressive, degenerative and life-threatening. Many are genetic in origin, require lifelong management. Patients and families frequently face delayed diagnosis, limited treatment options, financial burden and emotional stress. Awareness, early detection, multidisciplinary care and policy support are therefore crucial. In this context, I can proudly say that we are part of the Government of India 13th Excellence Center announced, and this recognition is not merely a title, it is a mandate and a mission given by the Government of India to this institute to serve the state and the people of Northeast also. NCD Cell District Health Society Thawbal na sinduna ngasi World Cancer Day 2026 ki thoram pangthokre United by Unique Haibawa Kalonda Community Health Center yari pokta pangthokiba thoram aduda Karkinos Manipur Cancer Care Institute and Research Center Manipur ga khutsamnaduna ANM ASA Facilitator amadi ASA singi oiba oral breast amadi cervical cancer gi screening show sethaki thoram aduda sarukya kiba Chief Medical Officer Thawbal Dr Y Nokul Singh na fongdokibada aikoi khuding makna silent killer haina su khangnariba cancer makal sing asi ngalingai matamda khangdok horabadi punshi kanba ngambagi chang wangi healthcare service piriba aikoi isa yaungna miyamna matam chana screening tongtokpagi tangai fadaba adu khangadabani aikoi khuding makta leina asigi matangda wakhal taminaba amadi naraba miyoi singbu ningthina layingbagi khudong chaba phanghanba naraktanabagi checksin thorang lokhatpa Chakcha yuthak amadi punsi mahingi matangda miyamda wakal tahan bachangi haiki haukiba matam khara asida asa sing amadi healthcare staff singbu free screening amadi treatment gi khudong chaba pibagidama Karkinos bu thagat pa fongdoki ngasigi screening camp ta miyoi kuntra ga mari screening tauki cancer laina leire khanglaba singsu Karkinos hospital da lemna layengani hairi
Malemgi oina aying asa nongju nungsagi khalda chauna ohongba lakpa amadi Manipur dasu masigi chaitheng piba haurakpaga iroinana Danamanjuri University da academic session English ngani kungetaru kungeteretagi PG in climate change hapnana thaurang tauri haina University asigi Vice Chancellor Professor W Chan Babuna Fongdokre Directorate of Environment and Climate Change ki Media Resource Center na sinduna Taruk Suba Media Fellowship on Climate Change Reporting ki Taruk Suba Interaction Program ngasi DM University ki PG Block da pangthokre Thauram adada University asigi Environmental Science Department ki Head Professor Koijam Mani Busanna Plastic and fresh water ecosystem the pirakpa chaitheng maru oina Nambul Turel gi fibam the yumfam oiduna PowerPoint presentation piki Department asigi Assistant Professor Dr. L. Sanjoina Conservation of Traditional Water Harvesting Structure and Opinion to Mitigate Water Crisis in Manipur Haibihiramda PowerPoint presentation piki Amadi Saruk Yakiba fellow recipients singna interaction taunaki Thauram adu hongdokpada saruk yakiba BC W Chan Babuna hai climate change yauna aikoigi akoibada thengnaribasing maru oina solid waste amadi plastic pollution gi matangda haurukliba angangsingda school gi thaktagi khanghan betangai fade masigi sumatakta state asigi oiba sustainable development goal gi pandam fangnanaba tokhaiba cell natraga body ama thamduna changsinba tangai fade haiki Climate change and sustainability की master program से जी इंडिया दा हांगी से South Asian University Delhi दा कक्कन है हांगी से अदुना कोइना धर्मजुरी न्यूज़ दा मसी की program से हाउ बता रहे हैं अदुकी research का हुआ अदुकी PG program अदुकी हादुर पदर पर साथ साथ में हम से ना North East दा हान बा होंडा बा कोई दोरी ने बसी ना अदुना मसी की सीमा कोइना खल्ले लगे अदुना कोइना South Asian University Delhi दा की सिटी करिकुलम अदुकी मसी की मोदी मॉडल का है इस लोअर में अखोइना डाउन तो अखोइना लायर अदुगी रिसोर्स में हम फैकल्टी रिसोर्सेस तो मोई में कोलैबोरेट तौरका अदुम हमको बगी थबम से अखोइना तो वो या भी पॉसिबिलिटी दा लायर में 2026-27 के एकेडमिक सेशन दा बस हमको क्या है इंडिया कोई यूसेस दा प्लान तौरी Manipur Pandit Loishang Lainingthau Sanamahi Temple Board Sri Sri Govindaji Temple Board amasung Inat Yokhat Paluptin Manipur Iol na punna sindunangasi haying Kongbal Ufong Yumfam Dalaiba Lainingthau Sanamahi Temple Board ki sanglenda Inat Chatnabigi apun mamifam pangtokre ngasigi mifam aduna kumja lesing ani kunge marigi August ki tang tarada pangthokiba miyamgi mifam da Maitei inar yokat paga mari lenena laukiba warip sing adu saugat pagal wenena ngak na chatkani haiduna amata oina yanaki Manipur Pandit Loishang Lainingthau Sanamahi Temple Board Sri Sri Govindaji Temple Board hairiba institution sing asigi asisu iolgi Consultative Committee oina leiba hainasu yanaki masigi mathakta Manipur miyamgi nat chatnabigi laison tinsol gi thoramda mapung oiba thaudang lauriba amai piba arangfam brahman na chingba singna iol na changsilakleba inat kanbegi ihau asida mapung phana saugatpa amasung masigi hiram asida Sanamahi Temple Board Manipur Pandit Loishang Sri Sri Govindaji Temple Board amadi Brahma Sabana chingbana ningthi na poram poktak piba hainasu yanaki hairi अखोई मालेम सत्तम गांग हिंगनबगी दमक मपान की असौबा नाक सिंगना पुजो सिन्नब होनरलिबा सिदगी कन्ननबा इयोल लजिंगना संसललिबा इनात कनबगी योखतबगी थबक थोरम असि मयाम मुगना होबा कल्चरल रीजनरेशन कल्चरल रेजिस्टेंस मूवमेंट असिदा थवा यावना सौगतपा हाइना ngasi मिफमने यानारे नोइनना यारिबा मखै कुनाइस की मियाम की पोपदगी सिबो फाबगी थबक थवम सिंगदा सिजनरीबा पोलम सिंग नमदम असिदा फंगबा पोलम सिंगना सिजनबा Lining Laishon gi khetnaba thamdana nungsi chanana leiminaduna chawkhatpa lamdam ama semgatnabagi wakhalonda ngasi Hindu Sammelan Samiti gi thauram ama patsoi da leiba Uningkhong Bazar Community Hall da pangthokre Hindu Sammelan Samiti patsoi amadi konthok jam mandal na silaga pangthokpa thauram aduda patsoi AC gi MLA Sapam Kunjakesor konthok jam AC gi MLA Sapam Ranjan RSS Manipur Pran ki Karyakarini
Sadasya, Laishram, Jatrana Chingba Mui Kena Sarukyaki, Thorum Aduda Hindu Sammelan Patsoi Mandalgi member Kuraijam, Nilakantan Hai, Ngasimak Ipa Ipusing Nathambiramba Apunbagi Kunai Amasung, Pangal Sagat Pangam Dana Lady, Masipum Namang Ipa Ipusing Nathambiramba, Lichet Takchi Kasina Chingbakaya, Mirai Rubagi, Mahini, Ipa Ipusing Nachatlamba Liklam Sing, Kaidana Chatke Hairabadi, Isa Isagi Horokfam Amadi Sagagi Horokfam Yauna, Chana Kanglon Sing, Nainagadabani Haina Mahakna Fongdoki, Tauramgi Saruk Ama Oina Kunung Isai, Togol Jagoi, Tangta, Amadi, Pung Cholomsu, Utki. Masing-masing aikoina apunbagi thunayama apunbagi pangalana sagatun labise ipa ipuna thamiraba nisat saja thachi kachi chacha yahi mayado aikoina mirayaba adubuto hudomodagini masi aikoina aluga thibamba apunbagi pangal sagatun labise ki pangalana masi aikoina yamatona masi kusi mai ngobri hingibase masi koi kokse aikoina thanadabade Aikoi inung sinase yada hata amada koi punduna ai horpam ai imong horpam sagai horpam sagai sarkao sinado nai nagdabare amasu khangi nagdabare ai lainin baitaba ai ina baite ai ina baitaba ai satan baite ai satan baitaba ai laiba baite ai se masi devini ba amasu nipun phuni khangdabare masi khangdaba mi masi na yamakpadagi masi koina nikha tha hingibase Khangabok Part 3 Makhada Laiba Kuntra Humdoi Local Amadi Kaifa Lokonda double cropping Tauriba Lomi Singda KM Blooming Higher Secondary School Khangaboki Principal Dr. Roman Kumar Mangang Hotnaduna na Hotnaduna Local Asida Ising Fangan Kre Dr. Roman Kumar Mangang na Hai Khangaboki Angan Fau Thariba Kuntra Humdoi Lokon Amadi Kaifa Lokon gi Lomi Miyamna Ising Fangdabagi Khudong Chadaba Kaya Mahaki Mafamda Paugdamki Mafam Sing Adida Mahak Masamag Chatlaga Yengsilaga Hariba Local Sing Asida Ising Fangan Bani Haina Mahakna Fungdoki Koi Khangaboki Kuntra Humdoi Local Amsung Kaifa Local Isaruk Sing Haitare Sing Zaga Sing Tigi Huzik Angan Fau Suriba Lomi Halaman Sing Lakiraga Ignata Lakiraga Haiba local sida koi lodi koi lingore aduga ising ji phangdabna maram oraga lodi siradrana nungai tabam leire habadagi ai ngamjaba ai gi sati gi mateng oina ngasi se phangde ising ji phangna bona bada mateng pangjabani tuna koi hena smaina kamu kungangda smaina koi gi angan phoksu gi sanabi adagi hena angan phoksu mai pang interest oirakwa si hena yam nungai je makha tana su hena sumba matang live sahi sing su le haji makha tana su hodu jaga sing ji su ya bi kung chaba le gi sin phangagadi hena subiraga Chathok Laiba, the Mipantang, the Bajakin Pantang, the Badumba, Manipur, and Langthabal Naurim Lekai Gram Panchayat ki Administrative Committee na Thau Puri ki Matamda Sanction Taurakiba Thabok Sing Committee ki Matam Luiduna Anoba Ama Khanana Bahonari Cherakta Miyoi Karana Thabok Suba Horakliba Asi Marilay Nabasingna Yangsinaba Kangalakli Hiramasigi Matang Dangasi Hairangoi Thong Khagemba Laikolda Han Lairamba Committee ki Chairperson Amadi Member Sing Yauna Pangtopa Paugi Mifam Amada Hanagi Committee Member Yansembam Premjit Nahai Gram Panchayat Asina Konba Mafam Singda Committee Asina Paikat Kadaba Chokut Taurangi Tabak Kaya Tanaduna Sanction Tauraki Madugi Matung Administrative Committee ki Matam Luiduna DC Singi Kuthangda Anoba Administrative Committee Semnana Taurang Tauringai Chairakta Miyoi Karana Makoida Sanction Tauba Tabak Sing Shuba Loikraba Matung Gram Panchayat Amadi Jila Parisat ki Oina Leihoriba Tabak Sing Lokshinduna Suba Horiba Asi Mari Lenaba Singna Mityang Changbiu Suriba Tabak Sing Mafam Asigi Chaukwatnaba Tabak Oibana Miyoi Amana Natraga Amana Subada Akai Belate Adum Oinamak Nauna Semnaba Taurang Tauriba Administrative Committee Asi Ningtina Khalaba Matung Tabak Asi Shuhanbiu Haina Mahakna Fongdoki Japan the Tabak Tona Bagi Kudong Java Pina Bagi the Moxanapati SM Sa Complex Ngasi Hillside Training and Placement Center HTPC Haina Mingtuanba Training Center Ama Hangdokri Center Asi Delhi the Laiba
Furusawa Language Academy LLP gi partner ama oina hangdokpani nauna hangdokliba center asida Japan gi loan ningthina takpi tambi bagalonena chada chama thabak phanghanabagi thajaba supiri haina HTPC gi director Boni Jona Fongdoki Senapati gi Lairik Hairaba Naha Singna Malem gi Laipak Kayada Thabak Tobagi Kudong Chaba Mapung Fana Fangbang Ngamdriba Asida Mityeng Thamlaga Center Asi Hangdokpani Center Asida Ahan Bagi Oina Mahiroi Nifoga Mangada Technical Intern Training Program Amadi Specified Skill Worker Program So Hogdok Lagani Haina Magna Fongdoki Rotary Club of Polo City Imphal Imphal RCPCI na sinduna Yoga and Spiritual Discourse for Children in Conflict with Law haibi hiramda Yoga Sanaba amadi Khananainabagi thoram amang asi Imphal West ki Takelda laiba Observation Home for Boys ta pangthokre thoram gi manung chana angang singi punshida hakchang fana nungaina laina ba pandamda yoga sanakhi bagalunena thaksi khasi amadi hakchang fana laina bagi matangda angang singi counseling session amasu pangthoki thoram gi saruk ama oina angang singi chana thakna ba potlam singsu piki Imphal West District ki manung channa top sifaida laiba United Novel Team UNT na sinduna chathariba ahanba Invitation Battalion Volleyball Tournament English ngani kun getaruk ngasiloishin kibugalonena BDBA Bishnupur na team champion oire All Manipur Volleyball Association Imphal gi miteng makada tongan ba team taruk na group anida saruk yaduna tha sigi kunga manga digi hogduna chatharakliba volleyball tournament asigi ngasi aroiba numita sanakiba final match da BDBA Bishnupur UNT top C5 bu set ahum amada Maichiba Pidra team champion oiki volleyball tournament asigi akhanaba manada UNT gi CH Romeo na best setter amasung BDBA gi M Jibon na best player gi award funky makok matang takiba team singda sel gi mana yauna trophy khusinaduna pungning thawatki Ministry of Youth Affairs and Sports ki makada Kakching Kunau College na sinduna Kakching District ki oiba District Level Biksit Bharat Youth Parliament English ngani kun ge taruk ngasi college asigi Sivananda Memorial Hall da pangthokre Kakching Kunau College ki Internal Quality Assurance Cell gi Coordinator Kumukcham Amujauna Speaker oidina pangthoki thorom aduda Kakching District ki chahi taragani pandegi kunga manga faubugi manung dalaiba Mahirui Singh taramari na saruk yaduna 50 years of emergency legislation for Indian democracy haibe hiram sida khananene ki district level Biksit Bharat Youth Parliament adu damakok matang taraba miyoi khangatuna state level Biksit Bharat Youth Parliament 2026 da Kakching district ki mahut singani hairi North East Federation of Trade Union gi ahumlak suba General Convention ngasi Punanamai Mauda Leiba Asufi gi auditorium da pangthokre Strengthening our common vision by reasoning together haiba wakhalon da pangthokiba General Convention aduda thauram aduda saruk yakiba Deputy Chief Minister Losi Dikhon hai Trade Union singna hiram kayada lamdam masa achauba thaudang lauri senmitlon gi fibam phagat anabada achauba thaudang lauri amaromda Transport Union singna highway singda connectivity phagat handuna miyang wi chatok chasin chauna khudong chaba piri state asida santi amasung chaukat pa puruknaba hotnabada leptana hotnabiu haina su North East Federation of Trade Union gi mafamda appeal tauki Imphal East ki awang potsamam kunau revenue village number 24 kabo sifai gi manungda state khas lane asi mari leneba singna yengsinduna state khas lane oina adumuk thambiu haina 15 board awang potsamam kunau gi maike degi fongdorakli lobasigi president L Tombana thadoraki cherol amada deck number 1360 oiba state khas lane asi oinam Nirmal Kumar versus Tongbram Ibo Chauba Singh amadi
Thokchom Chandrasekhar Singh haiduna fake pata pairaga makoi masel Civil Judge Senior Division Imphal East case leiramle maramaduna mari leinaba authority ne yengsilaga hiramas hairiba lamasi state khaslen oina adumuk thambiu haina taksilakli Civic Action Program ki makada CRPF na None District ki Awang Khulda Semgatpa Water Harvesting System ama Sangaduna Kunja Singda Kusinakre Thoramadda ABCI Senior Engineer SH Ram Mohan Prasad amasung CRPF ki Makok Thongba Official Sing amasung Khul Giluchingba Sing Su Sarukya ki CRPF ki Khongthang Adubu Kunja Singi Maike Digi Thagat Pufungdoki Internal Quality Assurance Cell IQAC SK Women College Amadi College Department of Teacher Education ga khud samnaraga Teaching Aids Exhibition Program ama Nambolda leiba SK Women College ki BEd Department da pangthokre thoram aduda sarugya kiba College asigi Principal Dr. RK Lokendra Singh na oja ama oinena bhotnabada lairik takpa khaktanatana Teaching Aids sizinaduna angang singbu hena wakal tahana ba khotnabada changraba yadraba skill ama oiri Tauramada trainee Oja Yankai Nasarukya Kibagaluna Oja Singna Purakpa Tongan ba model sing utki makok matang tarabo Oja trainee singda Kudolpot Singshu Piki. Hogjik Sanabagi Pauda Manipur Horse Riding and Polo Association MHRPN Sinduna Imphal gi mapal kangjay bungda chathariba Kuntraganitoi Suba Governor Cubs Men Invitation Polo Tournament English ngani kunga taruk amadi Kunmatoi Suba Governor Cubs Women's Polo Tournament English ngani kunga tarukta Chingkai Hunba Polo Club Kongpal na nupa amadi nupi gi team champion oire tha asigi kunganithoi digi chatharakli ba tournament asi ngasi loishin ba numita hanba ground gi sanaki ba nupi gi final match da Chingkai Hunba Polo Club Kongpal na Assam Rifles Women's Polo Team bu Panchal Taruk Anida Mighty Bapidra Team Champion Oiki Anisuba Ground Sanaki ba Nupagi Final Match Sasu Chingkai Hunba Polo Club Kongpal na Ex Polo Club Wangkai bu Panchal Tare Taruk Tathoiduna Team Champion Oiki Tournament Loisinbagi Tauramda Manipur University ki Hanagi Vice Chancellor Professor Hizam Tombi Manipur Horse Riding and Polo Association MHRPA ki President Ais Dilip Amadi Manipur Fire Service ki Director El Nabachandra Su Sarukyara Nupa Amadi Nupi Team Champion Team Runners Up Participant Team Lunena Maspata Makokta Kiba Assam Rifles Polo Team da Selgi Mara Yauna Rolling Trophy Kutsinaduna Pukning Thawatki Manipur da polo madi poni chakon nabagi matangda miyam da message pining madi thagol uba matamda miyam sinazu sagon bu thina chaibi ba phubi ba tawdana yamna nungsina makhoi bu tanthokpi ba lambi da thengraga ju tan nakan da thaira chatpi ba aduga masibu phanna ba yokhana ba hona bada lairiba Manipur gi paja khudimana asobo mating lahoningi aduga Manipur Horse Riding Polo Association na 32 acre kalindana poni yokhana na ba poni preservation amadi polo Piasingi Sakot Nabagi the Magda Semliba, Orang Asida, Niamnasu, Tapot Tawiduna, Mafamazibu Kanbada, Historical or Gadawa, Manipuragi, Poni Singbu Kanabagi the Magda Masi, Mayam Mating, Pangdio and Hazer. Mari Suba Parbati State Level Bodybuilding Championship English ngani kun gataruk chahi asigi me tang kun gatarukta Wangkai Maihobum Lampakta Pangthok lagani hane Imphal East Fitness and Bodybuilder Association IEFBBA gi Secretary Nongwai Kapam Premnath na khangalakli hirabasigi matang thangasi Tera Sapam Lerakta Leiba Kanglai Bodybuilder KBB Gym da Pangthok kiba paugi mifam amada Premnath na hai championship asi Manipur Amateur Bodybuilder Association mabagi mityang makada Parbati Fitness Center Wangkai na sponsor Tauraga Imphal East Fitness and Bodybuilder Association asilaga pangthokadabani Championship asida category mari haibadi sub junior junior senior amadi men physic open bodybuilding haida khaidoktuna athoi ehen changdam nagani Championship asida saruk yaning ba lamdam asigi sanaroi singna saruk yabiyu hairiba Championship asida case award oina lupa lakh ahum makhai galoina na trophy amadi Atay manasing thamli entry form thajin bagi aroiba matam megi tangkun ga mga da oiba galunina anem awang on bagi matam su numit adumakta da pangthokani haina mahakna makhataki Sahi khuding lep to na pangthok sarapa Mari Suba Pawapati Fitness ki
अखोई की स्टेट लेवल बॉडी बिल्डिंग चैंपियनशिप अमा लालिबा मे की तांग कुतरु 2026 असिदा इसो सोइतना पांथोलगनी हारिबा चैंपियनशिप असिदा लमदम असिदा लैरिबा बॉडी बिल्डिंग मसानबो नुक्सिबिबा प्लेयर सिंग अमदी खोगी जिम की लवर सिंग असिना हारिबा कंटेस्ट असिबो मपुंग फाना सरुग याबियु हाइना एसोसिएशन असिगी माइकेदी नोरुकना निक्सिंगजरी हौखिबा तांग मंगादगी टीम कुंट्राना सरुक यादुना इथाई खुनौदा लैबा IMCC प्लेग्राउंड इथाई मॉडर्न सिविलाइजेशन क्लब IMCC न सिलगा चथरकिबा मरीशुबा IMCC ट्रॉफी 5 men A side futsal knockout open football tournament English ngani kun ga tarukta Pretty FC Sagolban na winner oigre ngasi tournament loisinbagi thorom aduda kumbi AC gi MLA Sanasam Premchandra na chingba miyoy kena saruk yaki football final match aduda Pretty FC Sagolban na Imoinu FC kumbibu amasino da maiti bapiduna tournament asigi mapuoiba ngamki winner oikraba Pretty FC Sagolban da kumbi AC gi MLA Sanasam Premchandra na katpa lupa lising humbudra amadi medal sing piduna pukning thogatki amadi runners up takraba Imoinu FC kumbida PCC Coopted member Lunana Teachers Cell Manipur Pradesh Congress Committee ki chairman Wangkem Sova na katpa lupa lising yankai amadi medal sing lanthoki West Development Youth Club WDYC Lamdeng Kunau Lamsang na sinduna WDYC Sanabung da Chathariba Ahanba State Level 9A Side Open Football Tournament English ngani kunga tarukta Golden FC Kiamgai amadi Maite Lipun FC Lamdeng Kunau Mai Pakre tongan ba team tare na saruk yaraga leg round basis sa tha asigi kungani thoi degi Chathariba tournament asigi ngasi sana kiba Ahanba ground gi taraga matoi suba Lake Master Golden FC Kiamgai na Uripok Open by FC bu yamna lakchana panjal mapan ahum da maiti bapiki ani suba ground gi sana kiba taragani thoi suba Lake Master na Maite Lipun FC Lamdeng Kunau na West Development Youth Club WDYC Lamdeng Kunau bu panjal taruk ahum da maiti bapiki hayang WDYC Lamdeng Kunau amadi Salam Apun ba FC ga ahanba ground da aduga ani suba ground gi Master na Uripok Apun ba FC amadi Maite Lipun FC Lamdeng Kunau sanagani Manipur Cricket Association asin tongan ba cricket ground chathari batara suba MNCAW Prahlada amadi Y Ramananda Elite Trophy English ngani kun nga kun ga taruki ngasi sana ki belek match singda Jam Cricket Club Khagempali amadi Cyclone Thangwiban Mai Pakre tournament ngasi Imphal West ki Lion Jump Public Ground sana ki belek match da Jam Cricket Club Khagempali na YWC Langtabalbo wicket ahum da thoi ki match da Jam Cricket Club ki Abdul Qasim na over Nipanda wicket mari lauduna player of the match ki manafang ki Thawal Moijingda laiba public ground na sana ki belek match amada Cyclone Thangwiban na KCC Kongba Bajar bu yamna lakchana run chamaga humdoi da maiti bapi ki match da Cyclone Thangwiban gi El Kishan na ball humfugani thoida run humbudra mapan laubagaluni na over taret langbada wicket manga lauduna player of the match ki manafang ki Bisnupur District ki manung chana laiba Tronglaubi ki ibudau Nongpok Ningthau Apanbi ki lampak ta ngasidagi hauraga Mars ki tang ani fawba chathagataba manga suba state level Wusu Sanda Cup English ngani kun getaruk hogdokre championship adu Bisnupur District Wusu Association gi meeting makada Manipur State Rural Livelihood Mission Department of Rural Development Tronglaubi Wusu Academy Lamjingmaira BLF Tronglaubi Awang Apunba Pangal BLF Tronglaubi Makha Anauba Mangal BLF Khudekpi Terakongsang Binet Silaga Pangthokpani Sanda Cup asida Manipur gi district taraga mathoirom da leba Wusu Academy gi player Chahum Henbana Nupa amadi nupi gi tongan ba category kaya da saruk yari Sanda Cup fogdokpa gi thorom aduda Moirang AC gi hanagi MLA M Prithvi Ras na chingba miyoy kaya na saruk yaki Hojik amuk state asida ngasigi oikiba ai ngasagi pau pijari ICAR Regional Center Lamphel Pate ki fangba report ki matung ina ngasi state asida khwaidi ki sabagi chang Celsius degree kunga manga oiki aduga khwaidi ki ingba ki chang na Celsius degree 8.5 ni nusita yaubay sing manil ki chang na ayukta chada marifudara humdoi amasung nungtilda na chada kontraga mata manga oiki aroibada maroiba pausing amuka na pijari
Cervical cancer dagi ngakthoknanaba chahi taraga mari suraba nupi machasingda kapthokadaba HPV vaccination drive hawdokpagi thoramda Chief Minister Yumnam Khemchand saruk yakre. Rule of law leitraba matamda democracy gi wahantok leiroi haina Supreme Court of India gi Justice and Petitioner phongdokre. Haukiba thawduksing kautokpa amadi ngakpiduna anoba laingak asigi makada chawkwa thawrangda mangjil tarana bohona minasi haina kaisamthong ACG MLA Sapam Nisikana phongdokre. Amasong Delhi da pangtok kiba AI Summit furit loktokuna kongjang changsin kiba miyoi sing police na fajin kiba gi mayok ngasi Manipur Pradesh Youth Congress Committee na kongjang changsin kre. Madang asida bulletin asilo shinjare Manipur miyam gi punsi da kwaidi gena maru oiba state asigi lepak asigi madi malam gi e pau singi damak SKTV News pu miyeng taduna lebiu krumjari.